ꯖꯣꯍꯟꯅ ꯏꯕ ꯑꯐꯕ ꯋꯥꯄꯥꯎ 14 ꯁꯨꯕ ꯁꯔꯨꯛ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕ ꯇꯧꯗꯁꯅꯨ꯫ ꯏꯁꯣꯔꯕꯨ ꯊꯥꯖꯧ, ꯑꯩꯕꯨꯁꯨ ꯊꯥꯖꯧ꯫ ꯏꯄꯥꯒꯤ ꯌꯨꯝꯗ ꯂꯩꯐꯝ ꯌꯥꯝꯅ ꯂꯩ꯫ ꯃꯗꯨ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯅꯕ ꯆꯠꯂꯤ ꯍꯥꯏꯅ ꯅꯈꯣꯏꯗ ꯍꯥꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯆꯠꯇꯨꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯊꯧꯔꯥꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯂꯩꯕ ꯌꯥꯅꯅꯕ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯏꯅꯥꯛꯇ ꯄꯨꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯈꯪꯉꯤ꯫ ꯊꯣꯃꯥꯁꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯄ꯭ꯔꯚꯨ, ꯏꯕꯨꯡꯉꯣꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯖꯗꯦ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯗꯨ ꯈꯪꯒꯗꯒꯦ? ꯖꯤꯁꯨꯅ ꯈꯨꯝꯂꯛꯏ, ꯂꯝꯕꯤ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯗꯨꯁꯨ ꯍꯤꯡꯕ ꯑꯗꯨꯁꯨ ꯑꯩꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯅꯠꯇꯅꯗꯤ ꯀꯅꯥꯅꯁꯨ ꯏꯄꯥꯒꯤ ꯃꯐꯝꯗ ꯊꯨꯡꯗꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯈꯪꯂꯝꯂꯕꯗꯤ ꯏꯄꯥꯕꯨꯁꯨ ꯈꯪꯂꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯒꯤ ꯅꯈꯣꯏꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯉꯤ, ꯎꯕꯁꯨ ꯎꯔꯦ꯫ ꯐꯤꯂꯤꯞꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ, ꯄ꯭ꯔꯚꯨ, ꯏꯄꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯦꯟꯖꯒꯅꯤ꯫ ꯖꯤꯁꯨꯅ ꯍꯥꯏ, ꯐꯤꯂꯤꯞ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯂꯦ, ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯎꯈ꯭ꯔꯕꯁꯤꯡ ꯑꯗꯨꯅ ꯏꯄꯥꯕꯨ ꯎꯖꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯝꯅ ꯏꯄꯥ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯅ ꯏꯄꯥꯗ ꯂꯩ, ꯑꯗꯨꯒ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕ ꯅꯈꯣꯏ ꯊꯥꯖꯗꯕ꯭ꯔꯥ? ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯏꯁꯥ ꯏꯊꯟꯇꯒꯤ ꯉꯥꯡꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯏꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯏꯄꯥꯗ ꯂꯩ, ꯑꯗꯨꯒ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯖꯧ, ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯅꯈꯣꯏꯗ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕꯅꯤ, ꯀꯅꯥꯒꯨꯝꯕꯅ ꯑꯩꯕꯨ ꯊꯥꯖꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯊꯕꯛꯁꯨ ꯃꯍꯥꯛꯅ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯅ ꯃꯄꯥꯕꯨ ꯊꯥꯒꯠꯄ ꯌꯥꯅꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯑꯩꯅ ꯇꯧꯕꯤꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯤꯖꯔꯕꯗꯤ ꯑꯩꯅ ꯃꯗꯨ ꯇꯧꯕꯤꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯒꯅꯤ꯫ ꯑꯩꯅ ꯏꯄꯥꯗ ꯅꯤꯖꯔꯒ ꯃꯇꯝ ꯈꯨꯗꯤꯡꯗ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯅꯕ ꯑꯇꯣꯞꯄ ꯄꯥꯡꯕꯤꯕ ꯑꯃ ꯇꯥꯏꯕꯪꯄꯥꯟꯕꯅ ꯈꯪꯗꯕ ꯑꯃꯁꯨꯡ ꯎꯗꯕ ꯃꯔꯝꯅ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯊꯋꯥꯏ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯕꯤꯒꯅꯤ꯫ ꯅꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯪꯉꯤ, ꯃꯔꯝꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯅꯈꯣꯏꯒ ꯂꯣꯏꯅꯅ ꯂꯩ꯫ ꯑꯩꯅ ꯅꯈꯣꯏꯕꯨ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯆꯥꯒꯨꯝꯅ ꯊꯅꯝꯂꯣꯏ꯫ ꯑꯩꯅ ꯅꯈꯣꯏꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯇꯥꯏꯕꯪꯄꯥꯟꯕꯅ ꯑꯩꯕꯨ ꯎꯔꯣꯏ, ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯑꯩꯕꯨ ꯎꯒꯅꯤ꯫ ꯑꯩꯅ ꯍꯤꯡꯕ ꯃꯔꯝꯅ ꯅꯈꯣꯏꯁꯨ ꯍꯤꯡꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯄꯥꯗ ꯂꯩ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩ, ꯑꯃꯁꯨꯡ ꯑꯩꯅ ꯅꯈꯣꯏꯗ ꯂꯩ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯂꯛꯀꯅꯤ꯫ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯖꯗꯨꯅ ꯃꯗꯨ ꯉꯥꯛꯅ ꯆꯠꯄ ꯀꯅꯥꯒꯨꯝꯕ ꯑꯗꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ꯫ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯒꯅꯤ, ꯑꯃꯁꯨꯡ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯒꯅꯤ꯫ ꯏꯁꯀꯥꯔꯤꯌꯣꯠ ꯅꯠꯇꯕ ꯖ꯭ꯌꯨꯗꯥꯁꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯝꯃꯤ, ꯄ꯭ꯔꯚꯨ, ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯒꯗꯧꯕ, ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯟꯕꯗꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯣꯏꯗꯧꯕ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯖꯤꯁꯨꯅ ꯈꯨꯝꯂꯛꯏ, ꯀꯅꯥꯒꯨꯝꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥ ꯏꯟꯒꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯒ ꯏꯄꯥꯒꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯒꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯒꯤ ꯋꯥ ꯏꯟꯗꯦ꯫ ꯅꯈꯣꯏꯅ ꯇꯥꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯕꯨ ꯊꯥꯕꯤꯔꯛꯄ ꯏꯄꯥ ꯑꯗꯨꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯥꯡꯕꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯩꯒꯤ ꯃꯤꯡꯗ ꯏꯄꯥꯅ ꯊꯥꯕꯤꯔꯛꯀꯗꯧꯕ ꯑꯗꯨꯅ ꯅꯈꯣꯏꯗ ꯈꯨꯗꯤꯡꯃꯛ ꯇꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕꯤꯒꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯊꯅꯝꯂꯦ, ꯑꯩꯒꯤ ꯏꯪꯊꯕ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯕꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯅ ꯄꯤꯕꯒꯨꯝ ꯅꯠꯇꯅ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯕ ꯇꯧꯒꯅꯨ, ꯑꯗꯨꯒ ꯀꯤꯕꯁꯨ ꯇꯧꯒꯅꯨ꯫
ꯑꯩꯅ ꯆꯠꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏꯅ ꯇꯥꯔꯦ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯆꯠꯀꯗꯧꯔꯤꯕꯁꯤ ꯅꯈꯣꯏꯅ ꯍꯔꯥꯎꯒꯅꯤ, ꯃꯔꯝꯗꯤ ꯏꯄꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯎꯏ꯫ ꯃꯗꯨ ꯊꯣꯛꯂꯔꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯊꯥꯖꯕ ꯌꯥꯅꯕ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯔꯣꯏ, ꯃꯔꯝꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯃꯄꯨꯗꯨ ꯂꯥꯛꯂꯒꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕꯁꯨꯡ ꯑꯩꯅ ꯏꯄꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯒ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤꯕ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯇꯧꯏ ꯍꯥꯏꯕ ꯇꯥꯏꯕꯪꯄꯥꯟꯕꯅ ꯈꯪꯅꯅꯕꯅꯤ꯫ ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯁꯤ꯫